Hello ma'am. ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯊꯤꯕꯒꯤ ꯖꯔꯅꯤ ꯁꯤꯗꯩꯁꯤꯗ ꯏꯁꯣꯔꯁꯦ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯒꯨꯟꯁꯤꯡꯁꯦ ꯅꯩꯅꯃꯤꯟꯅ ꯁꯤ ꯏꯁꯣꯔꯒꯤ ꯒꯨꯟ ꯈꯪꯉꯒꯗꯤ ꯏꯁꯣꯔꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯉꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯏꯁꯣꯔ ꯀꯅꯥꯅꯣ ꯈꯪꯕꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯁꯤ ꯀꯩꯒꯤꯅꯣ ꯏꯁꯣꯔ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪ ꯇꯥꯔꯒꯗꯤ ꯃꯥꯅ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯃꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯃꯤꯑꯣꯏꯕ ꯁꯦꯝꯃꯤꯕꯒꯤ ꯀꯔꯤꯅꯣ ꯑꯩ ꯄꯣꯛꯏꯕꯒꯤ ꯃꯔꯝꯁꯤꯁꯨ ꯀꯔꯤꯅꯣꯀꯣ ꯑꯩꯁꯦ ꯀꯔꯤ ꯄꯔꯄꯁ ꯂꯩꯒꯦ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯥꯛꯑꯝꯃꯤꯅꯣ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯍꯌꯦꯡ ꯁꯤꯔꯀꯥꯟ ꯀꯥꯏ ꯆꯠꯀꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯛꯇꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯒꯨꯟꯁꯦ 18ꯃꯨꯛ ꯃꯔꯨꯑꯣꯏꯕ 18 ꯍꯥꯏꯀꯣ ꯃꯤꯑꯣꯏꯕꯅ ꯌꯥꯝꯅ ꯈꯪꯕꯗ ꯀꯥꯟꯅꯕꯗ ꯃꯥꯒꯤ ꯒꯨꯟ 18ꯁꯤ ꯂꯩ ꯏꯍꯥꯟ ꯍꯥꯟꯕ ꯒꯨꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯏꯁꯣꯔꯗꯤ ꯊꯋꯥꯏꯅꯤ ꯍꯥꯏꯁꯤꯅꯦ ꯏꯁꯣꯔꯗꯤ ꯊꯋꯥꯏꯅꯤ ꯍꯥꯏ ꯁꯤꯁꯦ ꯑꯩꯅ ꯁꯥꯒꯠꯂꯀꯥꯟꯗ ꯑꯩꯅ ꯄꯨꯊꯣꯛꯄ ꯅꯠꯆꯗꯦ ꯑꯣꯜꯔꯦꯗꯤ ꯁꯤ ꯁꯥꯁꯇ꯭ꯔꯗ ꯁ꯭ꯀ꯭ꯔꯤꯞꯆꯔꯗ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯃꯥꯡꯗ ꯃꯥꯒꯤ ꯏꯁꯣꯔꯁꯦ ꯀꯔꯤꯗ ꯀꯃꯥꯏꯅ ꯇꯧꯅ ꯐꯣꯡꯗꯣꯛꯀꯦꯅ ꯃꯥꯅ ꯃꯔꯨꯑꯣꯏꯕ ꯃꯥꯒꯤ ꯗꯤꯇꯦꯜ ꯑꯣꯏꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯤꯀꯣ ꯃꯥꯒꯤ ꯁ꯭ꯀ꯭ꯔꯤꯞꯆꯔ ꯍꯥꯏꯇꯥꯔꯦ ꯁꯥꯁꯇ꯭ꯔ ꯕꯥꯏꯕꯜꯁꯤꯗꯩꯁꯤꯗ ꯑꯗꯩ ꯈ꯭ꯔꯤꯁꯇꯦꯟꯒꯤꯗꯤ ꯕꯥꯏꯕꯜꯁꯤꯗꯩꯁꯤꯗ ꯐꯣꯡꯗꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯕꯥꯏꯕꯜꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯍꯥꯏꯅ ꯆꯨꯝꯃꯝꯕ ꯌꯥꯕꯒꯤꯀꯣ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯅꯩꯅꯕꯗ ꯌꯥꯎꯈ꯭ꯔꯦ ꯑꯅꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯗ ꯍꯪꯒꯠꯂꯒꯁꯨ ꯌꯦꯡꯕ ꯌꯥꯏꯌꯦꯅ ꯈꯜꯂꯤ ꯐꯔꯦ ꯑꯗꯣ ꯁ꯭ꯀ꯭ꯔꯤꯞꯆꯔꯁꯤꯗꯩꯁꯤꯗ ꯕꯥꯏꯕꯜꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯀꯅꯥꯅꯣ ꯃꯥꯏ ꯃꯒꯨꯟꯁꯤꯡꯁꯦ ꯃꯁꯥꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯑꯣꯏꯕꯅ ꯃꯥꯁꯦ ꯊꯤꯗꯣꯛꯄ ꯉꯝꯃꯣꯏꯗꯕ ꯃꯔꯝ ꯑꯣꯏꯕꯅꯤꯅ ꯃꯁꯥꯅ ꯑꯣꯏꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯕꯥꯏꯕꯜꯁꯤꯗꯩꯁꯤꯗ ꯁ꯭ꯀ꯭ꯔꯤꯞꯆꯔꯁꯤꯗ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯣ ꯑꯁꯤꯒꯤ ꯁꯥꯁꯇ꯭ꯔꯅ ꯇꯝꯕꯤꯕꯩ ꯃꯇꯨꯡ ꯏꯟꯅ ꯏꯍꯥꯟ ꯍꯥꯟꯕ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯏꯁꯣꯔꯗꯤ ꯊꯋꯥꯏꯅꯤ ꯖꯣꯍꯥꯟ ꯄꯟꯗꯣꯞ 4:14 ꯁꯤ ꯌꯥꯎꯔꯒ ꯂꯩ ꯕꯥꯏꯕꯜꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯃꯣꯏ ꯏꯁꯣꯔꯒꯤ ꯃꯥꯒꯤ ꯒꯨꯟꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯥ ꯃꯁꯥꯅ ꯐꯣꯡꯗꯣꯛꯏꯁꯦ ꯏꯁꯣꯔꯗꯤ ꯊꯋꯥꯏꯅꯤ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯇꯦ ꯍꯥꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯍꯛꯆꯥꯡ ꯄꯥꯜꯂꯤ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯃꯗ ꯂꯩꯒꯅꯤ ꯑꯍꯥꯡꯕ ꯑꯃ ꯁꯦ ꯑꯩꯈꯣꯏꯅ ꯀꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯅ ꯆꯠꯇꯅ ꯐꯝꯗꯅ ꯇꯨꯝꯗꯅ ꯁꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯃ ꯀꯜꯂꯤ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯊꯋꯥꯏꯅꯤ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯇꯦ ꯃꯥꯗꯤ ꯀꯩꯗꯧꯕꯅꯣ ꯍꯥꯏꯀꯥꯟꯗ ꯃꯐꯝ ꯑꯃꯗ ꯃꯥꯁꯦ ꯂꯩꯕ ꯅꯠꯇꯦ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯅꯠꯇꯦ ꯑꯗꯒꯤ ꯏꯁꯣꯔꯗꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯑꯦꯔꯤꯌꯥꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯌꯥꯕ ꯏꯁꯣꯔ ꯑꯣꯏꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯣꯔꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩ ꯀꯥꯏꯅ ꯑꯗꯨ ꯍꯛꯆꯥꯡ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨ ꯌꯥꯔꯣꯏꯗ꯭ꯔꯤꯅꯦ ꯑꯗꯨꯒ ꯃꯥꯁꯦ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯇ ꯇꯥꯔꯒꯁꯨ ꯃꯥꯁꯦ ꯁꯕꯁꯇꯦꯟꯁ ꯑꯃꯅꯤ ꯃꯦꯇꯔꯤꯌꯦꯜ ꯑꯣꯏꯅꯗꯤ ꯂꯩꯇꯦ ꯁꯤꯅꯤ ꯁꯕꯁꯇꯦꯟꯁꯁꯤ ꯀꯩꯅꯣ ꯍꯥꯏ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩꯗ ꯐꯣꯡꯗꯣꯛꯄꯩ ꯋꯥꯅꯤ ꯃꯅꯤꯄꯨꯔꯗ ꯁꯕꯁꯇꯦꯟꯁꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯅꯩꯅꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯥꯔꯊ ꯍꯟꯕ ꯌꯥꯏ ꯄꯣꯠꯁꯛ ꯅꯥꯏꯗꯕ ꯄꯣꯠ ꯍꯥꯏꯀꯣ ꯄꯣꯠꯁꯛ ꯅꯥꯏꯗꯕ ꯄꯣꯠ ꯃꯁꯛꯇꯤ ꯂꯩꯇꯕ ꯃꯑꯣꯡꯗꯤ ꯂꯩꯇꯕ ꯑꯗꯨꯕꯨ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯕ ꯀꯣ ꯀꯩꯅꯣꯝꯗꯤ ꯑꯣꯏꯕ ꯀꯅꯥꯅꯣꯝꯗꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯅꯥꯅꯣꯝꯗꯤ ꯑꯣꯏꯕ ꯑꯗꯨꯕꯨ ꯀꯩꯅꯣꯗꯤ ꯃꯁꯛ ꯃꯑꯣꯡ ꯃꯇꯧ ꯁꯑꯣꯡ ꯁꯥꯗꯥꯗꯤ ꯂꯩꯇꯕ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯏꯁꯣꯔ ꯑꯁꯤꯗꯩꯁꯤꯗ ꯃꯊꯪꯒꯤ ꯄꯣꯏꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯏꯁꯣꯔꯗꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕꯒꯅꯤ ꯏꯁꯣꯔꯗꯤ ꯊꯋꯥꯏ ꯑꯃꯅꯤꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯣꯏꯒꯤ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯁꯦ ꯅꯩꯅꯕ ꯀꯥꯟꯗ ꯀꯩꯒꯤꯅꯣ ꯏꯁꯣꯔꯗꯤ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯔꯝꯗꯕꯤꯗ ꯏꯁꯣꯔꯗꯤ ꯊꯋꯥꯏꯅꯤ ꯍꯥꯏꯔꯛꯏꯁꯦ ꯍꯥꯏꯀꯥꯟꯗ ꯀꯩꯒꯨꯝꯕ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯔꯝ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯌꯥꯝꯁꯤꯒ ꯃꯥꯟꯅꯕ ꯊꯋꯥꯏ ꯑꯃ ꯃꯤꯑꯣꯏꯕꯒꯤꯁꯨ ꯊꯋꯥꯏ ꯂꯩ ꯑꯩꯈꯣꯏꯁꯤꯒ ꯃꯥꯟꯅꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯁꯥꯁꯇ꯭ꯔꯅ ꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯁꯣꯔꯗꯤ ꯊꯋꯥꯏꯅꯤ ꯍꯥꯏ ꯀꯥꯟꯗꯗꯤ ꯃꯌꯥꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡꯁꯤꯗꯒꯤ ꯇꯣꯉꯥꯟꯕ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯍꯤꯡꯕ ꯈꯣꯠꯄ ꯑꯍꯤꯡꯕ ꯖꯤꯕ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯁꯤꯒꯤ ꯊꯋꯥꯏꯁꯤ ꯑꯁꯤꯕꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯏꯁꯣꯔꯗꯤ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯏꯁꯣꯔꯗꯤ ꯊꯋꯥꯏꯅꯤ ꯄꯜꯂꯝꯃꯦ ꯑꯁꯤꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯌꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯑꯅꯤꯁꯨꯕ ꯂꯥꯏꯔꯤꯛ ꯈꯣꯡꯁꯥꯟꯕ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯦ ꯑꯁꯤꯗꯩꯁꯤꯗ ꯏꯁꯣꯔꯅ ꯃꯨꯔꯇꯤ ꯁꯥꯕꯁꯦ ꯊꯤꯡꯉꯦ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯑꯩ ꯄꯥꯔꯛꯀꯦꯀꯣ
ꯅꯍꯥꯛꯅ ꯅꯁꯥꯒꯤꯗꯃꯛꯇ ꯑꯍꯛꯄ ꯃꯨꯔꯇꯤ ꯑꯃꯠꯇ ꯁꯥꯔꯣꯏꯗꯕꯅꯤ ꯍꯥꯏ ꯀꯣ ꯈꯣꯡꯁꯥꯟꯕ ꯑꯩꯅ ꯄꯥꯔꯛꯏꯁꯦ ꯕꯥꯏꯕꯜꯒꯤ ꯑꯅꯤꯁꯨꯕ ꯂꯥꯏꯔꯤꯛ ꯈꯣꯡꯁꯥꯟꯕ ꯄꯟꯊꯨꯛ ꯀꯨꯟꯒꯤ ꯃꯔꯤꯗꯅꯤꯀꯣ ꯄꯗ ꯃꯔꯤꯗ ꯅꯍꯥꯛꯅ ꯅꯁꯥꯒꯤꯗꯃꯛꯇ ꯑꯍꯛꯄ ꯃꯨꯔꯇꯤ ꯑꯃꯠꯇ ꯁꯥꯔꯣꯏꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯇꯤꯌꯥꯊꯛꯇ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯃꯥꯂꯦꯝ ꯂꯩꯈꯥꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯃꯥꯂꯦꯝ ꯃꯈꯥꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯠꯇ ꯁꯥꯔꯣꯏꯗꯕꯅꯤ ꯅꯍꯥꯛꯅ ꯃꯈꯣꯏꯗ ꯅꯀꯣꯛ ꯅꯣꯟꯊꯔꯣꯏꯗꯕꯅꯤ ꯍꯥꯏ ꯍꯥꯏꯅꯤ ꯏꯁꯣꯔꯗꯤ ꯊꯋꯥꯏꯅꯤ ꯍꯥꯏꯁꯦ ꯂꯥꯛꯄ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯐꯔꯦ ꯏꯁꯣꯔꯗꯤ ꯊꯋꯥꯏ ꯑꯣꯏꯕꯅꯤꯅ ꯑꯁꯤꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯥꯅ ꯌꯥꯊꯪ ꯄꯤꯔꯛꯏꯁꯦ ꯃꯇꯝꯗꯨꯗ ꯅꯣꯏꯅ ꯖꯤꯕ ꯄꯥꯟꯕꯗ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯅ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗ ꯊꯥꯗ ꯅꯨꯃꯤꯠꯇ ꯆꯤꯡꯄꯥ ꯇꯨꯔꯦꯜꯗ ꯅꯠꯇ꯭ꯔꯒ ꯖꯤꯕ ꯑꯍꯤꯡꯕ ꯖꯤꯕꯗ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤꯗ ꯃꯨꯔꯇꯤ ꯁꯥꯔꯒ ꯂꯥꯠꯄ ꯌꯥꯗꯦ ꯃꯔꯝꯗꯤ ꯏꯁꯣꯔꯗꯨꯒ ꯃꯣꯏꯒ ꯆꯥꯡꯗꯝꯅꯕꯗ ꯌꯥꯝꯅ ꯃꯣꯏꯗꯤ ꯍꯟꯊꯩꯑꯕ ꯃꯣꯏꯗꯤ ꯈꯨꯠꯁꯦꯝꯅꯤ ꯏꯁꯣꯔꯅ ꯁꯦꯝꯈꯤꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯀꯩꯗꯧꯕ ꯃꯣꯏꯗꯤ ꯏꯁꯣꯔꯒ ꯆꯥꯡꯗꯝꯅꯕ ꯌꯥꯗꯦ ꯀꯩꯒꯨꯝꯕ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯏꯁꯣꯔꯗꯨ ꯍꯛꯆꯥꯡ ꯄꯥꯟꯕ ꯖꯤꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯁꯥ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯃꯇꯦꯡ ꯃꯒꯨꯟ ꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯄꯨꯊꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯂꯩꯐꯝ ꯃꯐꯝ ꯑꯃꯈꯛꯇ ꯃꯥꯁꯦ ꯈꯤꯜꯂ ꯊꯝꯕ ꯀꯥꯟꯗ ꯏꯁꯣꯔꯒꯤ ꯃꯐꯝ ꯃꯥꯗꯤ ꯃꯐꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝꯅ ꯀꯣꯟꯕ ꯌꯥꯗꯕ ꯃꯥꯗꯤ ꯃꯇꯝꯅꯁꯨ ꯃꯥꯒꯤꯗꯤ ꯑꯍꯧꯕ ꯂꯩꯇꯕ ꯑꯔꯣꯏꯕ ꯂꯩꯇꯕ ꯏꯁꯣꯔ ꯑꯣꯏꯔꯤꯕ ꯃꯉꯣꯟꯗꯒꯤ ꯈꯨꯗꯤꯡꯃꯛ ꯍꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯃꯨꯔꯇꯤꯗ ꯑꯣꯟꯊꯣꯛꯄ ꯀꯥꯟꯗ ꯏꯁꯣꯔꯁꯦ ꯌꯥꯝ ꯄꯤꯛꯊꯍꯜꯂꯦ ꯍꯥꯏꯕꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯈꯣꯡꯁꯥꯟꯕ ꯄꯟꯊꯨꯛ ꯑꯅꯤꯒꯤ ꯄꯗ ꯃꯔꯤꯁꯤꯗꯩꯁꯤꯗ ꯏꯁꯣꯔꯗꯤ ꯊꯋꯥꯏꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯃꯨꯔꯇꯤ ꯑꯣꯏꯅ ꯁꯥꯗꯣꯛꯄ ꯁꯦꯝꯗꯣꯛꯄ ꯅꯣꯏꯅ ꯈꯪꯕ ꯎꯕ ꯃꯤꯠꯇ ꯎꯖꯕ ꯆꯤꯡꯄꯥꯠ ꯇꯨꯔꯦꯜ ꯄꯣꯠ ꯆꯩꯁꯤꯡꯁꯤꯒ ꯃꯥꯟꯅꯕ ꯁꯥꯕ ꯌꯥꯗꯦ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕ ꯒꯨꯟꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯟꯃꯤꯟꯅꯁꯤ ꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ ꯆꯨꯝꯒꯗ꯭ꯔꯅꯦ ꯆꯨꯝꯃꯣꯏꯗ꯭ꯔꯅꯦ ꯕꯥꯏꯕꯜꯅ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ ꯆꯨꯝꯃꯣꯏꯗ꯭ꯔ ꯀꯗꯥꯏ ꯐꯥꯎꯗ ꯏꯁꯣꯔ ꯑꯃꯁꯦ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯥꯟꯕ ꯌꯥꯕ꯭ꯔꯥ ꯄꯥꯟꯗꯕ ꯌꯥꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯁꯤ ꯊꯋꯥꯏ ꯑꯣꯏꯕꯁꯤꯅ ꯈꯨꯗꯤꯡꯃꯛꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝꯗ ꯑꯗꯨꯝ ꯊꯣꯠꯇ ꯊꯅꯝꯒꯦ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯀꯃꯦꯟ ꯁꯦꯛꯁꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯕ ꯌꯥꯏ ꯑꯗꯣꯝꯒꯤ ꯃꯣꯠꯇ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯔꯝꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯗꯨꯝ ꯑꯇꯣꯞ ꯑꯇꯣꯞꯄꯁꯤꯡꯗꯁꯨ ꯁꯤꯌꯥꯔ ꯇꯧꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯤꯡꯗꯁꯨ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯌꯧꯍꯟꯕꯤꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯤꯡꯕ ꯈꯪꯅꯤꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯊꯋꯥꯏꯒꯤ ꯄꯥꯟꯊꯨꯡꯐꯝ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯔꯄꯁ ꯀꯣ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯅꯩꯅꯅꯤꯡꯕ ꯊꯤꯖꯤꯟꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯑꯗꯨꯝ ꯐꯣꯂꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯩꯀꯩ ꯇꯧꯕꯤꯔꯝꯃꯒꯗꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯐꯔꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯃꯈꯥ ꯇꯥꯕ ꯑꯅꯤꯁꯨꯕ ꯏꯁꯣꯔꯒꯤ ꯒꯨꯟꯁꯤꯡ ꯑꯗꯨ ꯃꯊꯪꯒꯤꯗꯃꯛ ꯄꯨꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ